ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯤꯖꯔꯤ ꯖꯤꯔꯤꯕꯥꯝꯗ ꯑꯉꯥꯡ ꯑꯍꯨꯝ ꯌꯥꯎꯅ ꯃꯤꯑꯣꯏ 6 ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛꯀꯤ ꯆꯥꯔꯖꯁꯤꯠꯇ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯄꯤꯈꯠꯂꯛꯅꯕ ꯃꯅꯤꯄꯨꯔ ꯍꯥꯏ ꯀꯣꯔꯠꯅ NIAꯗ ꯃꯇꯝ ꯄꯤꯈ꯭ꯔꯦ꯫ ꯀꯨꯀꯤꯒꯤꯁꯨ ꯀꯦꯝ ꯊꯝꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯁꯦꯟꯖꯝ ꯆꯤꯔꯥꯡꯗ ꯃꯤꯌꯥꯝꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ꯫ Government sembada separate administration ye khongjangda saruk yariba MLA singda minister fam piba yaroi Federation of Haumi Jamaga Kuntra Marirak Suba Durant Cup 2025 hayengdagi Imphal gi Khuman Lampak Main Stadium da horagani Amadi Thawbal District Hospital da angang unabada mama lekhidre khoisang naraba miyamna hospital gi pochai amangata thokhamkhre Kurumjari Mami TV na sandok chaba Manipuri Prime Time News meeting ta birni bisingbu taram nokjari hauzik miyam da pau sandok na pijari Manipur da hauki ba chahi ani hedbadagi tholakliba irang asigi manung chana mamang chahi gi November da angang ahum yauna miyoi taruk Jiriwam district ki mafam amada faduna pukhraga tamthina hatpi khibaga mari lenena Manipur High Court na thodok asigi matang da thijinnana ba NIA da tha amatang matam bikre Manipur High Court na NIA da khangan khibagi matung ina mihad asigi matang da NIA na tha amagi manungda charge sheet thangalakna ba khangan khibaga loinena hariba matam asigi manungda karigumba thagalaktrabade court na hakchina lawgani hari hiram asiga mari lenena advocate KS Tarun Kumar na hai angang ahumgi manungda suknatangi tha nipan gi angang ama yauna miyoi taruk Jiriwam district ki manung chana leiba Borobekra area dagi Kuki militant singni chingnaba singna faduna pukhraba matung asi bahakchang oina Jiriwam turelda tautharakba miyamna thengnakhibane loinana mihad asi thanipan phajilalaba phawba kanana hathibano haiba khangmangamdana leirikhibane Deputy Solicitor General of India KS Samarjina phongdorakhibada thodok asi mamang chahigi November gi tang 13 da thokiba thodok asi NIA da sinakhrabaso charge sheet thagattabana thengthariba sigi maram hangke loinana laikhidrabasingi imung manungge miyoida wakhal jarang naba lairiba ase yengnaga akaknaba matam ama khanganba mathau tai haina taksinke case asigi matangda NIA na thejiliba ase final stage ta leire haraduna charge sheet thanganana NIA na sem sari haina phongdoke Manipur da Kangluk ki irang thokananabagi tekjak pugodabani hainariba Kuki militant group singi designated su camp sekmai kendra ga naknaba mafam da saba yaroi haina ngase Senjam Chirang Community Hall da miyamna wakan mifam chathakre Senjam Chirang Community Hall da sekmai assembly constituency gi GP mangage miyamna chathakiba protest aduga mari lenena Maikai Adomgi Maira Paibigi Secretary Haikham Ambrabatina Paumi Singda Fongdorakpada Kumjali Singani Kulumdogi Megetang Humdagi Kuki Narco Terrorist Singna Landarakpadagi Kunja Sing Ase Kaya Ma Awaba Kaya Ama Mayong Nakrabani Amadi Ngasi Fauba Awaba Kaya Ama Nangduna Lady Cherak Asida Lengakna Central Sports University Sariba Siki Matakta Kuki militant singi shu kem sagani haibagi thorang ama tawriba se khudakta lepkadabane Kuki singi designated kem maitai singna khundaba mafam singdagi yamna lapna puthokhigadabane Sport University ase sabada Senjam Chirang amade Kautru kimyamna sel ama fawba laudana kathoktuna sakhibane maram aduna Kuki singna tawningbata tawba ya haloidabane haike
Sam the Yankee Mapan, Singing District, Kangalega, Mapam District, Pudimaka, Sigi away campaign, the pay, Sinvatuna, Pui, Yari, Pudimaka, Sigi campaign, as a Bakok, the Buddha Zoo, Pui, Central Silk Boards, Pui, Silky, Namazida, Pui, Tamutora, if I cut the point about the away, district, Ani, away, select. The district sida kamai select tawano hairagadi akoigi central sil board kida akoigi sigi district ani sida akoina sigi campaign ase akoigi makhan aide akoigi awareness program adagi training adagi akoigi research station jina akoigi tawega akoigi field da leiba akoigi field da mayamna sericulture ki akoigi paithatpa matamda akoigi kari hadi kudong sa da ba ni disease po ere phase po ere ko adagi mahum achowa afaba puthokwa panaba adagi pambi thabada makhan jejira akoigi adi thengnaba adi problem kaya de ko asigi se akoina kamana solve tawgadagi adagi siguma technology mayam ama akoigi station nisina putue ko Wasak padana Manipur gi integrity ngakani haina wasak lamlaga Manipur thugainanaba kuki gi separate administration demand tobada chauna saruk yariba kuki MLA singda anova government sembada minister gi fam piroidabane minister oibada matik chaba tunglam chatke khanduna miyamgi thabak tawgadaba pukchel sengba corruption da mangsin tharoidaba khanduna fam paihanba mathau tai haina Federation of Haumina Fongdurakle Federation SG Secretary Publicity na Khudek Piduna Thadurpa Cherol Amada Sel Chavada Hai Singba Tanaba Madi Chariba Sel Aduna Center Gi Luchinba Singda Katkadaba Mioida Minister Oheloida Bane Manipur Government Gi Minister Ama Oirabade Secretary of Famduna Thabak Sugadabane Adu Natana Guhati da Delhi da Natraga Atopa Mafamda Office Phambat Taragade Miyamgi Apunbagi Minister Oidre Kuki Khaktagi Minister Tare Masina separate administration demand Pithopaga Mane government seminasi Haiduna Kuki dan non jaruraga Khoiramduna Haijaroidabane Maduna Mai Hauduna Chakliba Miyam Maikaida Miyamgi Maikaida Mai Thadok Pikraba Laifam Laitaduna Lambigi Chakni Ba Ohelaba Mioi Adugi Mafamda Karemna Bagum Thokane Center na Famu Haiba Phamba Lepu Haiba Lepa Masagi Lebaki wa amatasu thongna phana phongdok chabang ngamloidaba oiragade sarkar semdabana fai state amagi phongpham thokba hak khudimak central government na piba amadi aikhoina lawba haiba se India gi state amagi right ne aduga aikhoige minister singna chakni bagi thakta masana uhanduna lakle masigi lichat aduna ne center na sananingba mohongda sanariba usitaba amagumna uriba ase khudimak na Thokhan Bane, Cherolasina Makata na Hai, India gi state kaya ama Maramdam Party na Lengak Paiba kaya ama Yaure, Makhoida BJP amadi Congress Party oide haina, Masagi state ke Chakthung Thungdaba Karamba state Yaukibage, Makhoina Senthang Piraktaba Matam Aduda, India ga Pundre, Malengi Mateng Laklane, Aikhoi Kharadi Thongna Laina Hingse, Kuki MLA Singna, Sarkar Sembada, Yaning Labadi, Ahan Bada Nakhoina, separate administration demand toba tokadabani haire Chamaga Kuntra Mari Suba Duran Cup 2025 Hayengdage Imphal gi Khumalampak Main Stadium da horagani haire Duran Cup ki yenglaga Manipur Police ke Traffic Control Police Wing na Traffic Advisory ama thokre haire Advisory asigi matung ina match laiba numit sing hayeng amade lakadoriba August ki tang ama Mari Taret Tara amasung Tarani thoida gari chathok jasinda ahongba leigani haire numit sing asigi match laiba matamda Pandon Crossing dagi MMTA Banyan Crossing fawge chathok jasinda athingba leigani Indoor Stadium Swimming Pool na chingba mafam singda hangliba parking area da gari khangudaba singna Main Stadium ki gate number 2 dagi changlakadabane Khongna lakwa singna Hockey Stadium gate number 3 amadi basketball court ground da khanggadaba singna
Gate number 5 amadi 9 ARB gate sing asida changlakadabani hari Kumal Lampak Main Stadium gi mapanda akhanana hangiba ISBT Thau Ground amadi DM University gi campus tesu miyamna gari sing khamba yagani hari hayeng gi oina numit yungba pung ama tabadagi Kumal Lampak Sport Complex ke gate hangani hari Yamna laibak thiba thodok amada Thobal District Hospital da angang unabada mama adu laikhidre Doctor na soibadagi thausadabadagi thodok ase thokpani haiduna laikhidrabi nupi asigi laikai gi miyamna hospital da thomjilakre irang thoktuna hospital gi sarukhra akayatoi thokre pau sina hai laibak thiba thodok ase ngarang numidang pung 13:10 rom tabada thokibane Thodok asida laikhidrabi nupi adudi khangembam ningol maibam ongbi Samita Devi chahi kunthani thoi mapuroiba maibam ajit kawe Thobal district ki tekjam mayai lekai degini hari laikhidrabi Samita gi chahi ahum makhairom da surabi machanupa amaga pokpada ngariba machanupa amaga leihore laikhidrabi Samita gi thawai yaudrba hakchang ado ngasi ayuk pung 9 rom tabada postmortem ki damak Jennings tab pukhibaga loinana Laikai miyam su chap chaba ama khangdriba fawba mara laiba doctor gi mathakta cherak pidriba fawba khongjang haloi haire laikhidrabi Samita gi mapureiba ajitna fongdorakpada tha sigi tang 19 tagi mahaki loinabi Samita hospital asida admit tawkhrabane aduga ngarang tang 19 gi ayuk pung 13 rom tabada doctor Saratna operation tawduna angang nupa ama pokhe tungda nungthel pung 3 rom tarakpada Chikpa naba yekpa torokpadagi imungi miyoi singna nurse amadi doctor da complain torokhe complain tawkhrabasu adum oinamak operation tawba habase mi loinamak chikpa naba tongnabani haina khumlaki haire Tungda chikpa naba yamna toina henjilakpadagi nursingna painkiller su kaki hai adumakpu numidang pung 10 rom tarakpada yamna kana naba henjilakpadagi imungi miyoi singna chengsinduna yengdubada masa yamna wana sor honba fawungamduna leramki haire doctor da complain amuk tawrubada oxygen puraga lakhe adumakpu pung 13:10 tabada kanbangamduna laikhidabani haraduna Samitana miron behek horakpadagi chang naina checkup chatke amade operation tawdringai mamangdasu mathau taba test na chingba kaya tawkhe matam madudashu masada karigumba problem amata laikhide haire nakana maromda miyam aduna hallaba matung tekjam mayai laikai community hall da thodok asigi matangda miyamgi mifam pangthoktuna JC ama semkhre amade warep kaya marum laukibaga loinena Thodok asiga mari lenena semkhiba JC ga DC Thobal Hana Kamai IS ka unaduna memorandum amaso pishinkhre JC ga DC Thobal ga unakhiba aduda masagi mathauda thausadaba doctor ge mathakta akanba action lokhat pinanaba taksilamba loinena memorandum aduda executive magistrate amade video recording ga loinena postmortem tawba amade thodok asigi matangda inquiry ama athubada tawduna Mathauda pukning changdaba doctor gi mathakta akanba action lokhatpiu haina warol sing kaya thamlamdi hari Doctor na chuna doctor na ko na bu yenge I group ki je test ro yenge bi test ro le non be loi ta re adagi hidak je moi na khai do ga thana be sinori si matha ki ni sinori makha ki ni thana me moi na thana ma je tongan thana me pung tara makhai tara ma thoi tara ko sai ro person tau mi hai operation tau ko adi di phare be ma na se ga ne mai ni je thama ma ge ai ada dakana da ipan choli be ni dai ngatang hai ke ro ge da ai je chale chanu ku je thana ma ga na nang tatang pal hai da ro ko hai hoi ba nang na ba hai da ra ke hai ra mi adagi man bi da si isa ya na ba ma chelam ta lai na te moi na lai ri ba pu to loi na ba tis tong lai de angang ji chi ana ba je lai chi ana ba je moi hai bi bi ye ba lai ta ba ni moi hai ra tri ba ni ba ro la ka thang ni ba da ka ni no isa ki ana ba ka rim ta lai de ba mo da nu ngai ta ba ma ta lai de ba aduna doctor da choi han ba ga de doctor ha to ga than na ma ne ba I cha je isa ki ana ba lai te group ki noi ri tis to ro ba ni adagi loi na ba ko ji ka no gi bi gi noi tis to ro ba ni loi na ba
से कनो तौरदना लोइरबनेबा लोइनबा मसागी के असोइबा लेतरबनेबा अदो खोइ डाक्टर से आई के लोन से फाउदोंनरगा चलेबनेबा इसे इसारे सुबह मान लगे हाइरगा आई चक्कद्राबा आई चलोयबा प्रोफेसर लोइरबगिदो आई हाले आदि जुमदे हाइदरबैदा इमा वाई वाई कोलु कोलाई तुमे मा ngatem khangu na angang ani suirapai ni moi doctor na hai nang khar khangu hai ari ima ai khangoi pangal leitre khongoi sidare khangoi sidare ima ai khangoi pangal le mami to krango ko lagi ima ka komba kono ko le ima ge be ba ima ka chu cha ka chu tau ro ne ko la kapi mare ima ai ware ai ni sa na ba thon to mo na la san ji koi chen na ka ta ai gi sa je da cha chi yau le ta yin bi ro da chen bi ra wai ba ni moi chang ke mati gong chak cha na ka kwa cha na ka moi na se lai ba ni sok cha bi na sin nu pi ma se ke chu le ado ki da ta moi cha kre chang na ni chi ni ado i du na ang i sa do ki pu ba ngam ra ba moi na na ta na da mo pu ka la ga di e chi mai do da pu ka ja di pu ai cha da hing moi drai ba da ai ki sa ka soi ba ka nim ta lai ki mama ra u ba da ke loi ba wa ri kang ba nga ta ni loi nai mo da lot na to me su ya ro ai ki sa ta nga ta ni lot na ta ka na toi ni da ba ki ta soi ba ni RIMS की डिपार्टमेंट ऑफ कम्युनिटी मेडिसिन अमदी यूरेम्बम अपुनबा क्लब न पुन्ना सिंदुना ngasi वर्ल्ड ORS डे 2025 की थोरम यूरेम्बम अवांग लेकाइदा लेबा कम्युनिटी हॉल दा पांगथोखरे चाहे सिगी थीम दी ए सिंपल सॉल्यूशन फॉर अ हेल्दियर फ्यूचर सिप स्मार्ट स्टे स्ट्रांग स्टे येस टू ORS हाइबासिने थोरम मदुदा एनजी रघु प्रेसिडेंट यूरेम्बम अपुनबा क्लब हेलेन चंद्र लाइश्रम सेक्रेटरी यूरेम्बम अपुनबा क्लब Professor Santibla Konjengbam Head of Department Community Medicine RIMS amadi Professor A Sanayama Debina athoiba mitunglin sing oina saruya ki hairi अच्छी दमकता मासिकी मारुंदा ngang दमकता अपना रिम्स तकी याम एक्सपर्ट की मामा अखोई दमकता अखोई गलोयना लापिना जे मखोइना Karamaina ORSC Galosiamadi Kari Kane Kamaina Tony Tayam Takani Haidagi Marda Haidi Gani Naki Gani Atuga demonstration to Togi Achigi Matang Sida Maya Punama Sida Tiliga Mio Punama Paruina Mama Oising Imungi Namba Punama Ape Puna Kaminasi Aduga Matang Sana Jang Akak Naga Jang Aduda Tihat Tiraga Abena Asuk Lu Lai Di Lai and Kanba Adu Shidagi Tang Yam Balan Balena Sidagi Makopa Mamudan Apain Miss Conception Mamadile ORS Pikaga Apena Diarrhea Hadalena say Makopa Nana Maduli Arandani Diarrhea Hadalena City Yam Rava Mahik Mayam Topani Apena Makopa dehydration Haga Diarrhea Yamna always going at the Laiva Posakasi Masibu Masina to see the Vitam had a little dehydration. Asi kamaina mako kata ge hadu atuni atuna ORS na su masibu atu moga dehydration sigade yam kalau make hoi hai kata hai atu mako kasi kamaina mako kani kamaina share hoi giloi bagi asu kya muraba maman jam muraba kunci de kamaina kandani hai badani apena thoni na badase masina diarrhea khandani hai badina te sigaki daki masina mako Manipur State Kala Academy Government of Manipur na lamdam masigi naha oriba artist singda chahe lisingani kunmari kunmanga ki oina fellowship amade scholarship pinanaba handakta pangthokiba interview gi result lauthokre khalaba artist singi list adu academy asige notice board natraga website tege yengbiba yagani loinana khalaba miyoi singna Manipur State Kala Academy ki office ta lakliba August ki tang manga fawgi manungda verification ki damak report tawranaba academy asigi secretary na thadorokba cherol amana khangalakle Government of India ki makhada leiba PM Sri School Singh khalakpada PM Sri Ahmedabad High School Jiriwam District su yaure ngasi school asida haunobi matung ina school asigi headmaster Abdul Salam 40 AC Jiriwam gi MLA gi mihut ama oina Muqtadir Hassan Senior Local Education Activist Muhammad Abdul Hasim tongan ba community leader sing school staff Mahairoi Singh amadi Khunja Singh na saruyaduna
School asida PM3 school gi plaque maikum hangdokre asigi hangnabi matung ina hangdokhiba plaque asida the Ministry of Education na pipirakpane asigumba Honorable Union Minister of Education Dharmarendra Pradhan, Honorable Minister of State for Education Dr. Sagunta Mazumdar amadi Honorable Minister of State for Education Jai Chandra Chaudhary bo ngamkhai letana thagachari haina school gi maikaidagi phongdorakhe Ahmedabad High School Jirivangi Headmaster Abdul Salam na haikibada ngasi aikhoigi school da aikhoigi school asibo khwaidagi faba PM3 school gi manungda amani haiduna plaque ama pirakiba ase chumna ikai khumnaba utpanate mase commitment ama yauna awang mathaki larik laishu tamnanaba amasung tungi mahairoi singi larik ta hena faba oinanaba honarakpa khongthangni haina phongdokhe makhata na haikebra PM3 scheme gi makhada India gi oina school lising tara mariga chongarom lairi lonena school sing ase khwaidagi phaba model institution oinanaba pandam thamle PM3 Ahmedabad High School khalakpa ase maru aina Jirivam da leiriba community singda piba encouragement ni haina makhata na phongdokhe Ministry of Textile Government of India के मीडियम मखादा Central Sikh Board Regional Sericulture Research Station Imphal amadi Wangu Terakhong Gram Panchayat Multipurpose Cooperative Society Limited ka punna khutsamnaduna Sikh Worm Rearing Technique haiba sida awareness program ama kumbiye sigi Wangu nauda khongda pangthokre Sericulture Technology Transfer Campaign sarugama oina India gi district Jamaga Yankhai mapanda pangthokhiba Mera Rasam Mera Abhiman gi matangda anauba technology na piriba kanaba kaya gi matangda Central Sikh Board Regional Sericulture Research Station Imphal Head of Scientist Dr. S. Subarani Chanunahai India gi district Jamaga Yankhai mapan gi mafam sing khangatuna awareness program ase paksana pangthokle masige manungchana Manipur gi oinaso district anida paikhatpage manungchana Bishnupur district ki Wangu Naudakhong asidaso pangthokpane Masina Khungangi Manung Hanjina Lairiba Prajamyamda Sericulture gi thabak thoram kaya ama paikhatpada khudong chadaba kaya thengnaba adu kharadang kokhananaba ngamnanaba pandamda pangthokpani haike Samudi Limapan district Khangale Herga Mafam district Kudimaka Sigi away campaign Sinvatuna for India Mafam Kudimaka Sigi campaign is about Foxeruka Budasu Central Silk Board Silky Zida Tora the Bakata the district Ani select the district combine select the Central Silk Board Sigi district and Nisida when the Sigi campaign as a Makan awareness program and training and research stations in a field the labor, field the Mayana, Sericulture Karikari Hadi Kudongsa the Baka any disease poet, pest poet, Adagi the Mahum Apabakutoka, Panava, the Pambi Tabada, Makan Zizira Adi Tingava, Adi problem Kayatiko, as he say, Amana soft of the Kwakta Kuman Upper Primary School gi Headmaster in Charge yauna Oja ani transfer tawkiba yaningdaba phongdoktuna ngasidagi mahairoi sing amadi mama mapa singna school gi gate solon sinduna khongjang jangsinkhre Bishnupur district ki Moirang SC gi Kwakta Gram Panchayat ki manungda leiba school asidagi Oja transfer tawkiba khudakta withdraw tawgadabani haiduna school asida tamliba mahairoi sing amadi mama mapa oibasingna school gate mamangda wakat khongjang adu jangsinkhibane Wakat khongjang aduda school asigi headmaster in charge
ट्रांसफर तौब यारोई महैरोई सिंगी पुंसी कनबियो स्कूल असिदगे यूटिलाइज तौखिबा ओजा अहुम खुदकता हलनबिरउ ट्रांसफर तौखिबा ओजा सिंग थाबिरउ अइखोई महै तमजगे ओजा यावदना करमना महै तमगने ओजा ट्रांसफर तौब यारोई हाइना थाबा प्लेट कार्ड कयासु सिरिनखिबगा लोइनना खोलाव कयासु लाउखे महैरोई नुपा मचा अमना फोंदुरखिबदा स्कूल असी ओजा वादुना लेरिंगैदा ओजा अनि ट्रांसफर तौखिबा असी लाइरबा इमुंगी महैरोइसिंग लाइरिक तंब तोकलो हाइबगा चप मानै हाइखे स्कूल मैनेजमेंट कमिटी की कन्वेनर MM तोमसिंगना फोंदुरखिबदा महैरोई चहुम यांखैरोम लेबा स्कूल असिदा ओजा निपाल लेबगी मनुंगदा ओजा अनि ट्रांसफर तौखिबा असी एजुकेशन डायरेक्टर की करी करंबा वाखलोनो स्कूल असिदा ओजा वाटपगी अवाबा मतम सांगना मायुकनदुना लेरिबने हेडमास्टर इन चार्ज का प्राइमरी ओजा अमगा ओजा अनि ट्रांसफर तौखिबा असी खुदकता विड्रॉ तौगदबनी हाइरदुना लाइरबा इमुंगी महैरोइसिंग असी मांगहलगे हाइदुना थवोइना सिलेब्रा हाइनसो फोंदुरखे सर अमगा ओजानी एजुकेशन डायरेक्टर ना ट्रांसफर ऑर्डर थोड़ी इरबसे मसे एजुकेशन डायरेक्टर की करम वखलोनो मरमदी हुजुजिता हाईवे स्कूल सिदा ओजा वाटपगी इखोगी अवाबा मैम मायो दन लेबनी अदुगा हौजिंग नौ नमुक ओजा ट्रांसफर तौखरबदी ओजा निपाल लेबे स्कूल सिदा ओजा अनि ट्रांसफर तौ ओजा तौके लेहरनी लेरिबा छात्र की स्ट्रेंथ 350 स्टूडेंट अदुगा तंबीबो ओजाना सुबले ओजा निपाल खक्ता अदे अनि जल तरुकना करमै तौदना छात्र 350 से मैनेज तौगदोइबा मरम बदुना हाइबा हेडमास्टर इन चार्ज अमसुंग ओजा प्राइमरी ओजा अमगा ओजा हौखिबा जुलाई की तांग कुनमाथोइदगी लेक्चरर सिंगना पेन डाउन स्ट्राइक न मरम ओइरगा मतम कुइना क्लास तरुक्तबना क्लास 12 एग्जाम पिगदबा हैरोक हायर सेकेंडरी स्कूल की महैरोइ सिंगना पेन दबा मदि नुवाइतबा फोंदोरखले वाफम असे थौबाल डिस्ट्रिक्ट की मनुंग चना लेबा हैरोक हायर सेकेंडरी स्कूल दा स्कूल असिगे महैरोइ सिंगना MSF थौबाल डिस्ट्रिक्ट यूनिट का खुदसमनदुना पांगथोखिबा खोंजंग मदा फोंदोखिबने ngasi khongjang adu da saruk yakhiba school adugi class 12 science ke mahiroi moirang them lanchen bana phongdokhibada handak oja singna pentam strike chathakhibana class mapung fana tawraktaba kaya asina class 12 thagadaba ikhoida yamna nungaitaba amadi akiba faure haike oja singi demand sing asibo athubada bibiduna mahiroi singbo larik mapung fana tamhanbiyu haike ngasi khongjang adu da छात्र सिंह लाइक तंब फंगलो ओजा सिंह पेन डाउन स्ट्राइक गवर्नमेंट अथुबद मीटिंग चंबियो नो क्वालिटी एजुकेशन विदाउट सैलरी ओजा सिंह डिमांड सरकार अथुबद पीबियो हाइना थाबा प्लेट कार्ड कया मरुम सिजनेके खोंजंग अदुदा छात्र सिंह लाइक तंब फंगलो सरकार ओजा सिंह डिमांड बो पीगदबनी हाइबा स्लोगान कया सु लाउखे अमरोमदा स्कूल असिगे प्रिंसिपल SS दयंतन फोंदोखिबदा हायर सेकेंडरी की लेक्चरर सिंगना पेन डाउन स्ट्राइक चथखिबना स्कूल असिदा ओजा निपान यावखिबना मरम ओरगा स्कूल असिदा यामना चाउना अहोबा कया लेबना क्लास अमता मपुंग फाना तौबा ngamdre हाइके अथुबदा गवर्नमेंट ना ओजा सिंगा यासिनबा अमा पुरक्तुना ओजा सिंगी डिमांड सिसु पीबियु हाइके कोई ओजागे ये डिमांड सिबु पीबियु कोई छात्र कोई लाइक तमदबा ना मरम ओइदना अंदर कोई छात्र 12 थागदबा कांगु जिंजे लोइना लाइक तंबा फंगनद्रे अदुना सरकार सिंगना अखोई की ओजाजिंग की डिमांड सिबु पीबियो आइदना हायर सेकेंडरी लेक्चर सिंगना चथरैबा पेन डाउन स्ट्राइक होगिबा जुलाई कुमा थोइदगी मसिना मरम ओइरदना हेरो हायर सेकेंडरी सिजु पेरो सुना तौबो ngamdabagi सेथेन नंगे अदुना हारिबा अखोई लेजरिबा स्कूल सेगी ओजा निपान यावसे मखोइना लेखिबसिना मरम ओइरदना छात्र सिंगदा क्लास सुना तौबो ngamdabagi चेंगो मायोगनारे मरमदुना लैंगांग ओजा सिंगसिगा यानारगा लोइसननाबा थबक पाइखतपियोना हाइजरि इसमाइना गवर्नमेंट के साइड के ओजा सिंग दमक खोई रेगुलेशन ऑर्डर से हाना ममांगदा होपीरगा ngasi fawba khoi ge regulation gi process solution bi daba plus khoi se regularly benefit ama bhawa ngasi fawba pibi dana leibsi amna laibak thibani loina na ngasi fawba da sanglaba matam sida oja ma oibege khoi tohom thopa duty chap chana ngasi fawba adumak tawdana lakchabani full class
ꯂꯧꯔꯤꯕꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯃꯇꯝ ꯃꯇꯝꯒꯤ ꯒꯚꯔꯟꯃꯦꯟꯒꯤ ꯇ꯭ꯔꯦꯅꯤꯡ ꯋꯥꯔꯛꯁꯣꯞ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝ ꯑꯗꯒꯤ ꯏꯂꯦꯛꯁꯟ ꯗ꯭ꯌꯨꯇꯤꯅꯆꯤꯡꯕ ꯑꯩꯈꯣꯏ ꯔꯤꯒꯨꯂꯔ ꯑꯣꯖꯥꯁꯤꯡꯅ ꯇꯧꯕꯗꯨꯃꯛ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯥꯗꯅ ꯑꯗꯨꯝ ꯉꯁꯤꯐꯥꯎ ꯇꯧꯗꯨꯅ ꯂꯥꯛꯆꯕꯅꯤ ꯂꯥꯁ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯁꯔꯀꯥꯔ ꯑꯃꯗꯤ ꯁꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯑꯩꯈꯣꯏꯅ ꯑꯄꯤꯜ ꯇꯧꯖꯅꯤꯡꯕꯗꯤ ꯃꯇꯝ ꯁꯥꯡꯅ ꯋꯥꯖꯔꯛꯂꯕ Designing Assessment Rubrics and Outcome Based Evaluation haiba hiramda chayol ama chupna Thambal Marik College oinamda chatharakpa workshop ngasi lusinkhre workshop asida saru yakhiba oja singda question kunthra hangbada equality and excellence taraba khangalaba oja hunda citation amadi selgi mana piduna pungning thogatke loinana saru yakhiba oja khudingdasu citation pikhe Manipur University Kanchipurgi Controller of Examination T Santi Kumar na phongdorakhibada Manipur University na exam lawi haiba khaktane masida thabak oina pangtholiba amadi phajahaliba di tongan ba college singi oja singna kathokpaga loinana mathau pangthokpanane NEP gi anoba curriculum chatnaba haukhibadagi Manipur University shu yamna advance oina chatnaba haukhre anoba curriculum asina College ki faculty singda gyan tadaba kaya leramlabasu apunba college singi principal sing yauna achoban meeting ama kauduna semester exam asida tha taruk ta pangthokliba ase tha mari da tensinanaba condensed course oina tawraga chahi phugat si haiduna leibak ngapigani Laibak fabadagi aikhoi mayam changduna hotnaminaraga handaki 6th semester loithokhiba siga matam chap chanana lauthokpa leikhre chap chaba chahi puthoktuna lauthokpa loikhre masimak aikhoi punamaki college affiliated leriba oja sing amadi Manipur University ki examination section da leriba aikhoi punamaki achoba mai pakpa mani haina lojai haike University na prekha pangthok sabagi wani maru hoiba thodangdi aikoi gi college affiliated college singa library faculty members sina ayamba lobby godori bani question semdagi hauraga che mudagi hauraga prekha haido papawi masigi kanose punamak se aikoi gi college sigi cooperation yaw dogadi university khaktana tawba haibase kaisu uthoro poni aduga aikoi gi NEP gi anoba curriculum chanaba hek hawgibudagi Manipur University da masisu yamna Manipur Government Higher Secondary Lecturer Welfare Association gi maikaidagi Manipur Government gi makhada leriba Government gi Higher Secondary School singi afaba maheroi sing okpagi thoram ama lagriba August ki ahanba chayolda pangthoklani harib Masida rank holder amadi overall school topper 2025 singi mahairoi singda pongning thogatpa amadi government gi higher secondary school singbo hena afaba mahairoi puthokpa ngamnanaba pandamda pangthokadaba thoramni hari masida government higher secondary school singi principal sing in charge singna July gi tang 38 fawgi manungda WhatsApp number 7005 4950114 asida 60% amadi 60% gi mathakta fangba regular maheroi singi maraktagi school topper ama khanbiraga akupa marol haibadi maheroi amagi maming ani shubada maheroi gi roll number ahum subada percentage mari shubada fanglakiba mark manga subada admit card taruk shubada mark sheet sing pishin biraknaba haijarakli Nambol Kaithelda online marketing gi store leiba yaroi haina Nambol Kaithelda dukan phambising amadi potfam phambising na haire Nambol Kaithel apunba lukmai sinthan lupna amadi dukan phambasing amadi potfam phambisinga Nambol Kaithelda apunba mifam ama pangthoklaba matungda ngasi pangthokpa pawgi mifamda TH Laksadip na phongdorakhibada Nambol Kaithelda lupa lising kun kuntra khak pairaga lalol itik tawduna imung pujariba miyoy sing ase online store ase lagadi hingbada yamna waraglagani Nambol Kaithelda online store gi damakta dukan sandokpa tawbigano mahangna hai Nambol Kaithelda online store amata kilometer mari fawgi manungdadi leiba yaroi karigumba
तौदबा यादबा लेरगसु नंबोल कैथेल लुकमाई सिंथालुम अमदि दुकान फंबिसिंगा पुन्ना कंडीशन खरदा तानरगा तौबा यागने मदु नत्रिबा फावबा तौबा यारोय हाइखे नमोन कैथेल की अकोइबदा अचौ अचौबा कैपिटलिस्ट ग्रुप सिंना चंगाउ चाउ चाउ पुथो ऑनलाइन की दुकान से हांगलतना सिमिलोन लेजिद्रिबा ngasi ngasi अखोगी इमु मनु पुजरिबा दुकान मचा मचा सिंग नमसलगा हाटपगा इफिम अमा लाक्सलकपा ngasi दगे हौदना नमोन सोमदा कनागो मचिनाउ सिंना बिजनेस की लंबीदा ऑनलाइन शॉपिंग की करीबा दुकान हांगेन खनबिरबा कोनबिरगदी नमोन की अपुनबा अखोगी सिमा नमोन इमा लुक अमसों दुकानदार सिंग योबा अखोगी हाबो बॉडी अमलई बॉडी सिगा तान तिंगरगा यानाबा कर्म मफम द यानाबा कर्म मफम अखोई नोर्मल सिवन फम याबगी वखलोन दु बुसदिनरगा अमिना नुबि दम तंजार को थमजगनी अदुगा मरु ओइना नमोन मागे सोमदा ऑनलाइन शॉपिंग तौबसिनदि अखोई सुंदौ तो होलदबा हाइबगी ngasi मीटिंग नसु वारेम नै मसी मखा ताबदा कनागुम्बा सिंगना दुकान सानबदा हारिबा ऑनलाइन शॉपिंग हांगनी हाजना जंगसिन बिरक्तुना दुकान हांगनी तौबिसिंग अदो ngarang July ki tang 19 da Manipur Police ki Facebook page amadi news media singda KCP apunba city maitai gi miyoi ahum fizam Joy Chandra maitai Elias Amuyaima chahi kunthra manga sekta mayai laikai oinam Nitranjit Singh chahi kunmathoi Dilong Chajing mamang laikai amadi Soram Abungcha maitai chahi kunthra mapan Paurabi makha laikai digine Manipur Police na Imphal East ki tongan mamafum singdagi fare hariba se KCP apunbaga karigumba hiram amatada mari lenade lok asibu miyamda lan uhonana bahonabane haina aina thingkraba lal holup KCP apunbagi publicity secretary Punsirol maitaina khudek piduna thadorba cherol asina fongdunokle cherol asina makha taraduna hai lok asigi ikai khumnajariba chairman father Elias Paikhomba ningthaujagi liching makhada thabak thauda punamak pangthoktuna lagle loinana अपुनबा सिटी मैतै हारिबा असे लुप असिगा करिगुबा हिरम अमतदा मरी लेनदे मियोय अमा हेक फाबगा लुप अनौब ममिंग थोनजिनदुना मसीगी मरुमदा फत्रब थबक थौदा कया चथरिबा असिसु मियामना चक्सिनबा मतम ओरे इरेचा सिंह खमथेंगना वानरबा मतम असिदा ई मसेल ओनसिनदुना अमगा अखोय मसेल येंसिनबा असिना इरेबा इरमदम असे नोंमदे लुपखिगनी हाइबा असे अखोयगी वाखल हंथबा मतम ओइरबने Ning tamba uanba kanglaipak Manipur amagidamak KCP apunbana miyam galonina irecha singi mang thaduna lanthengna khigani haina fongdorakle Higher secondary oja singna pendan strike jangsin khibdagi mahairoi singna mahai tambada chauna chaitheng pire haukiba chahe lisingani tara nipanda Manipur lengakna higher secondary ki lecture chahum gas apigani lecturer chatru kasumna hum contract basis ta lauke recruitment ngasigi result November tang kunmanga lisingani tara mapanda haidoke masigi matung ina oja sing lisingani ga tara mapandagi posting piduna larik takpa horake adubo oja singna matam sangna pe fanglaktabana awaba kaya mayoknarake asiguma pibam asina maram oraga oja sing larik takpa ngamdabadagi pibam lakpana tangkak anida lenga kayanaba anirak daikre ahanbada January gi tang 9 lising ani kuni thoida thokpo order amana oja sing asi regularization tawkhe loinana March ki lising ani kul humdoi gi March fawbada contract ki pe piba ani subada April gi tang ama lising ani kul humdoi dagi regular gi pe piba haina warol yaukhe adubo lengakna pikhiba thajab ase thabak to onthoraktabana oja sing matam sanga pe fanglaktabadagi pen down strike chathaduna lakpana maram oraga mairoi singda chauna chaitheng pire oja singna taliba demand sing ase athubada pithoktuna larik ningthina tamba phanganbiyo haiduna Imphal East ki manung chana leiba Sagolmang Higher Secondary School gi mahairoi singna khongjang jangsinkhre khongjang asida saruk yakiba school asigi mahairoi singna phongdorakpada oja singi pifam thokpa pe athubada pithokpiyo aikhoibu larik takhanbiyo oja singna aikhoibu larik takhallo aikhoibu mapung phana mahai tamhallo lengang no oja singi pe pithoktabana
ꯆꯠꯊꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯣꯟꯗꯦꯝ ꯇꯧꯏ ꯂꯩꯉꯥꯛꯅ ꯃꯇꯝ ꯆꯥꯅ ꯊꯕꯛ ꯄꯥꯏꯈꯠꯇꯕꯅ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯋꯥꯕ ꯄꯤꯕꯒꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯦ ꯂꯩꯉꯥꯛꯅ ꯔꯤꯒꯨꯂꯔ ꯀ꯭ꯂꯥꯁ ꯇꯧꯍꯟꯗ꯭ꯔꯕꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯆꯪꯖꯟꯖꯔꯤꯕ ꯈꯣꯡꯖꯪ ꯑꯁꯤ ꯑꯣꯖꯥꯁꯤꯡꯅ ꯉꯁꯤ ꯑꯩꯈꯣꯏ ꯄꯦꯟ ꯗꯥꯎꯟ ꯂꯩꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯔꯤꯒꯨꯂꯔ ꯀ꯭ꯂꯥꯁ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯒꯤ ꯒꯚꯔꯟꯃꯦꯟ ꯑꯁꯤꯅ ꯑꯣꯖꯥꯁꯤꯡꯅ ꯇꯧꯔꯤꯕ ꯄꯦꯟ ꯗꯥꯎꯟ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯑꯣꯖꯥꯁꯤꯡ ꯑꯁꯤꯒ ꯌꯥꯁꯤꯟꯅꯕ ꯄꯨꯁꯤꯜꯂꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯑꯣꯏꯕ ꯔꯤꯒꯨꯂꯔ ꯀ꯭ꯂꯥꯁ ꯇꯧꯍꯟꯕꯤꯌꯨ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯇꯧꯔꯛꯇꯕ ꯊꯣꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯑꯣꯏꯕ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯍꯦꯟꯅ ꯆꯪꯁꯤꯜꯂꯛꯀꯅꯤ ꯉꯁꯤ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪꯁꯤꯗꯒꯤ ꯍꯦꯟꯅ ꯆꯪꯁꯤꯜꯂꯛꯀꯅꯤ ꯑꯗꯨꯅ ꯒꯚꯔꯟꯃꯦꯟꯠꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯒꯤ ꯑꯣꯏꯕ ꯄꯦꯟ ꯗꯥꯎꯟ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯔꯤꯒꯨꯂꯔ ꯑꯣꯏꯅ ꯀ꯭ꯂꯥꯁ ꯇꯧꯕ ꯉꯝꯍꯟꯕꯤꯌꯨ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯁ꯭ꯀꯨꯜ ꯑꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯔꯤꯒꯨꯂꯔꯒꯤ ꯑꯣꯖꯥꯁꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯍꯨꯝ ꯈꯛꯇꯅꯦ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯐꯤꯖꯤꯛꯁ ꯕꯥꯏꯑꯣꯂꯣꯖꯤ ꯃꯦꯊ꯭ꯁ एजुकेशन की अमल लेरमी अदुसु हजिक ट्रांसफर टोकेबदगी हजिक मा महु थारक्तरे अदुना हजिक न्यूली रेगुलाइज ओइबा ओजा ट्राइन थुइसिना मपुंग ओइना कोई स्कूल असी रन तौरबनी हजिक ओजा सिंग असिना मेनली अकोई मेन सब्जेक्ट ओइना अकोई इंग्लिश मणिपुरी केमिस्ट्री होम साइंस आर्ट्स की द ज्योग्राफी पोल साइंस एजुकेशन हाइरिबा सब्जेक्ट सिंग असी मखा तारकपदा सानबगी इपाउसिंग मु पिजरे District Kang Association Jiribam na sinduna Dibong Khunawgi Community Hall gi Kangsangda Kang Khutara Taruna Saruyaduna Sanariba First Mixed District Kang Tournament 2025 ke ngasi match nungthel pung ama taba matamda sanakhiba pre-quarter final round da MNC Bina SAYCB Sorok Ating Bibo Panjil Tara Mapanda Maikhiba Pikre ngasi gi match asi ke Manglemba Singh amadi H Inau Pisak Singh na referee amadi scorer oike hayeng nungthil pung ama taba matamda Ichel Club Dibonga YLC Dibong Khunawga sanaragani ngasigi match asi MNCB amadi SAYCB Sorok Atingbi anina sanake SAYCB Sorok Atingbi na toch kamduna maikai khanki aduga MNCB na kang kaptuna sanaba hoke kangkut animakna kang fazana sanake ahanba half mamangda MNCB amadi SAYCB Sorok Atingbi Panjil mari kapna duna draw oike ani suba half matungda kangkhut animakna kang kana kapnaki adubo apiba matamda MNCB na SAYCB Sorok Atingbi bu Panjil tara mapanda maithiba pike All Manipur Bodybuilding Association Ambagi Meeting Makhada Bishnupur District Bodybuilder Association Senduna Tha Sigi Tang Kuntareta Kha Senjambam Maya Lekai Ima Panthoibigi Laibungda Pangthokiba Taramangarak Suba Mr. Bishnupur District Bodybuilding Contest 2025 ta Men Sports Physics ta Iron Addict Fitness Gym Ningthau Khonggi Chanambam Daniel na ahanba mana fangtuna gold medal lawrakpada Iron Addict Fitness Gym Ningthau Khonggi Maikaidigi Harau Nungaiba Phongdokli Loinana Makha Tabadasu medal lawba ngamba kaya puthokpa ngamba oirasunu haiba paujel pirakle Hauzik Arabada Moroiba Pausing amu hanna pijari Jiribamda angang ahum yauna miyoi taruk tamthina hatkiba thogdoki charge sheet tha amagi manungda pikhalaknanaba Manipur High Court na NIA da matam pikre Kuki gi su kem thamba yaroi haina Senjam Chirangda miyamna wakat mifam chathakre
Government sembada separate administration gi khongjang da saruk yariba MLA singda Minister Fam piba yaroi Federation of Mami Jamaga Kuntra Marirak Suba Durant Cup 2025 hayengdagi Imphal gi Khuman Lampak Main Stadium da horagani Amadi Thawal District Hospital da angang unabada mama lekhidre khoisaw naraba miyamna hospital gi pochai amangata thohankre Masigi oinadi Mami TV na sandok chaba Manipuri Prime Time News matang sa lusinjere mayambo mukahna khurumjari